Mapandagi changlaglaga quarantine center da changlamdana loan na mayumda lairamba thengnarabadi jail da thamgani haina Chief Minister N Birena phongdokre. Atopa paw amada pause sing PDF file da thagatpa thingadabani hawker sing. Quarantine center da Ahongba Leire. Community amadi institutional quarantine center sing da hana lairambaga nauna lakpaga punna laiminabada athingba thamkre. Principal Secretary Health and Family Welfare B Bumlung mang ngasi thokibo order amana COVID-19 laichat chandorokpa thingnabok pandamda anoba thorang asi lokhatnaba khangan khivani. Lockdown na maram oiduna tongan ba state sing da panduna lairubadagi Manipur lengang na state asida pusilaklaba miyoi sing magi district sing da lairiba quarantine center sing community natraga institutional da purakpa matamda akaknaba mafam amadagi akaknaba numit amakhakta da thoglakpa sing hana lairamba singa punna thamdanabak lairiba community amadi institutional quarantine center khudingmakta tongan ba wing block ama natraga amadagi hena thamnabak su khangan khre. Negative oiraba mi khudingmak numit taraga marini home quarantine tawnabak discharge tawgadabani haina palladuna hana thokiba order sing amadi instruction sing chanaba mawngda modify tawgadabani haina cherol aduna khanganki. Home Department na ayaba piraba community quarantine center sing da lairiba kendragi management committee na makha tana center sing adumak manage tawgadabani hairi.